Manipur Top 20 News na tungan-tungan ba reliable source hindi ko tsarga. Matamatang iba maru ipaw sing tatuk na kangan jari. Ahang pauda ngasi mak Manipuda tangdulita ba ingta papokriba amadi laiba Manipuri sing asuk ang mawahaliba si India sarkana but sana bagi dabang tani haibasi Manipuda laiba prajapung namak na yan tanare masih galoy na civil society organization kya nasu phong na India bu maral siba hongrakli Union lengang na Manipuda sa taliba taong sing yaning na phongdok tuna January kontra mathugi kongsit tamyam na sinthale tuna saruk yabi haina kokomina Manipur gi praja singda खबर कागज की खुथांगा बातों तरकी यूनियन लेगांगा चिनकुकी नार्कोटिक्स सिंग सिनरगा यहूमी फुरुप सिंगदा अवा चैथेंग पीबसी खुदक तले कोदबनी अमदी मणिपुर चथरिबा थौंग सिंग असिगी मायक्ता यारिंग फोंदोक्तुना मियामगी अचौबा खोंचत अमा था असिगी कुंसा माथोइदा चलगनी अमसुंग खोंचत असिदा यहू फुरुप पुनिमकना सरुक याबियु हाइना कोकोमी कन्वेनर वाईके दिरेना पाउमी सिंगी खुथांगा मियामदा अपील तौखे वाफम असिंग असि नुंथिल लम्फेलदा लेबा लुप असिगी लोइसंगदा पांगतोपा पाउगी मिफमदा फोंदोक्लदुना मांगना हाय यूनियन लेगांगी खुजिल थवांगी मायक्ता चथगदोरिबा खोंचत असि नुमित अदुगी पुंग Taraga mathoida thangme banthau ground gi hogani amasung humal lampakta lamtungpham oigani numit asida lamdam sigi miyamna sinthale piu amadi saruk yabiu hairi jinkuki narcotic singbu union lengakna minamba su tawnaduna lamdam sigi ing chikna leramba yalung singda aki akang piba ekai thinggaiba tatna nanghanbadana tana irang thokhanaba silakri me ahum 2023 dagi hawkiba lal asigi mamangda lamdam sida yaho purup pudingmak tangdu leitana ingna chikna leminarmi adubu asina maram oraga kangkhong chaidagi piumda leire Masida India lengakna lal asibu loisina na bahona bagi mahut jinkuki narcotic singbu sinarga Manipur bu thukai na ba hona ba khattanatna lamba halakri hairi Union lengaki khuji thawang asidi polisina kalup purup masagi marta nungai na bagi machak ama ohele atu matamda India lengakna lawiba role asi leban batangai fade masigi damak apun bagi kholau lawmina gana bani miyamna amata oina thengnami na ba matam ori haiki terrorising asi mutana na ba India lengaki mathakta akan ba khongjang ama samsin ba mathok tarpatagi khongjat asi chakabari bani hairaduna khongjat asi damyamna Kalup purup khaidina sinthale piu haina apil taraki Gujarat ki samudra khongban dagi tatuk laiba samudra gi mafung umada ising saglak padagi miyam nang kibagalina Maharashtra gi Palgan district laiba ngami amasung authority sing high alert laikhe hairi agency gi pawna khungdor pada samudra gi ising saglak ki haiba mahum aduda tongdol kaduna amasung ising adu idei laibagalina saglak ki bani ngami sing video namduna social media da thagal padagi disaster management ki official sing khudak changchiduna thi humbagi thabak pakat pahukre Indian Coast Guard, National Institute of Oceanography amadi Oil and Natural Gas Corporation gi hi singsu mafum adu sangsin duna sonar amasung gas sensor singsin aduna ising saglaki hariba mafum adu analyze tawba hauke khanghduna samudra gi ising saglaki haribasi samudra gi orin da laiba lain dagi geological activity na maram oiraga gas maru oina methane leak oirpa oiramba yai thajunari adubu hariba thagu asi samudra gi orin da puba gas ki pipeline sing leak oiba oiramba tarabadi hena khudung thingai oi hairi seksida hariba mafum asida ngami sing matam khara changanaba section wa thamkre panba yabadi kumja 2024 da United Kingdom gi awang thamba saruk talaiba North Sea da asumna ising sawalapatagi ingsilubuda ising manung dalaiba jing pukhaiba oiram khibani hairi makha tarpada community ani gi marka kut thokna khre RAF deploy tawkre internet thingjin khre Assam gi Kotagor district ngasi Boro amasung Adivasi community gi marka kut thokna pada mioi amasi kre amasung wathok asi hena chawthopa yabagi phibam leibna Assam laigangna Kotagor district Rapid Action Force RAF deploy tawduna thamkibagalena matam khargi oina mobile internet service tingin kre hairi wathok asi ngarang ahing athengbada Boro community gi mioi ahum tongdun lakba gari amada Karigaon police outpost manakta leiba Mansingha lambida Adivasi mioi ani toklubadagi hawkibani Boro gi mioi sing aduna thawpa gari aduna Adivasi gi mioi ani adu thomlagu matung anak pada leramba Adivasi community singna thomjilakuna Boro gi mioi ahum adu sathina pu chaiduna warak padanatana makoina thawkiba gari adu mai thaki tungda Boro gi mioi ama laikana bangamdana laikidabani hairi masing matung ngasi ayuk angan bada hauna Boro amasung Adivasi community gi mioi kyana national highway manakta thokuna amana amada marachina duna chaung uknabgi thogoktoki tungda community ani gi marakta kut thonor padanatana nakal animaki yum khara sumai thaki hairi masida natana anak pada leiba lengaki office amasung mai thaki lenena Karigaon police outpost tasu miyamna thomjiduna attack tawki hairi community ani gi irang asi hena sautorpa yabagi phibum leibna state lengana RAF deploy tawduna mobile internet service tingin kre adubu voice call amadi broadband service ti atingba thamkide Assam lengana Boro amasung Adivasi community ani makka pungin fatanaba amasung miyamna lobu makoi kutalai khaduna balance ki thaung makhatana chathadana ba appeal tawki nupidana taba research chakiba DGP suspend tawkre Karnataka ki Director General of Police Civil Riot Enforcement
K. Ramachandra Rauna Mahaki official chamber da tunga nupi kharaga nataba lamchat chatpagi video social media da viral orakra matung Ramachandra Rauna video adu sabin sajunani haibasu Karnataka CM Sidaramanna hawduk asi hakchina lobogolena akanba yathang pirapadagi DGP K. Ramachandra Rao suspend tawkre Karnataka Home Minister Parmeswarna phongdokibada hawduk asigi matangda kupna hilagani amasung maragi matung ina dismiss tawko yai hari Amarondana Sasinaba input tax credit scam go marilena idina Manipur yawn state kyada such operation chathari Lupa crore Katu kayang nipan rongi ogedaba Sasinaba input tax credit ITC scam go marilena enforcement directorate idina Manipur Jharkhand West Bengal amadi atopa state kyada pakatna such operation chathari haina agency pawna phomboraki such operation asi fourth case ka marilena thajabam ye amadagi farm singi yum natagana premise singda chathabani operation asi idigi Itanagar unit na luchinguna amasung state police force singa kusamaduna chathakibani tibugi thabak chathariba idigi official singa phungdokibada forecast asi tungan ba mafung kya dami kharana delivery gi potlam natagana service ki tukli letra sasinaba invoice ki kuthanga ITG generate tawuna kudong chaba lawnaba honare haina khalapodagi miyeng changba hawkibani masigumba sasinaba ITG clap sing asina exchequer da sel yauna amang ta thukan badan kana haiba fraud ki mong asi scam tawriba miyosingna toina money laundering amasung sel company network sinda sinai hairi case asi Arunachal Pradesh ki Itanagar police station da Rakesh Sharma amasung Asutosh Kumar tawbamye ani gi mathaka register tawkiba FIR dagi lokolakibani haiba ani asi mi kya da namthak tawduna kudong chaba lawnaba amasung sasinaba document sem saduna criminal gi thabak thorom sing tawbamye singni haina maral siri hangalakiba wakat ki matung ina MS Siddhi Binayak Trade Exchange haina mingkhonba sungai leitaba entity amana lupa crore Katuka Yankaiga Nipan Rongi value Oyedaba Sasinaba invoice Kiada Yupum Oerga Lupa crore Mulgaga Mapan Dasmik Kuntra Matodi ITC gi Senpom Lokot Ki Hairi Idina tungan state Kiada Pakalakiba such operation asi Haiba Sasinaba ITC scam gi mechanism asigi kuthanga miyam danam thak tawba amasung tungan makal gi crime sim chathariba asi yengsinabani hairi RDB personnel ama miyam na phubada sire Bangladesh Leipak adugi masing yamjadaba puruk singbu furaga hatpagi thawduk lepalipina thor yengai charak asida Leipak adugi sinthaningai oiraba paramilitary force rapid action battalion RAB personnel ama miyamgi mob amana phubada sikre hairi local media na thadarpa report amagi matung ina Chittagongda miyamna phubada laikidaba personnel adu Abdul Malik Kawi amasung mahak RAB deputy assistant director ni thawduk adida atopa personnel ahumsu Asok open nangki mob aduna maram oduna tungan ba police officer kyasu yamna fajin tre hari loslakta India langang nanam fuda census pangtok labadi madugi pakum oina iho amagi damak sem sagani December ningomba Manipur haujuk oiba PM sida census pangtok pa maram cha di haina India langakta pagdamba ngamba officer amata laiti haina campaign for just and fair development JFD gi convener December ningomba na Thakibagalina India Langana Namfuda Celsius Pangkok Labadi Madugi Pakum Oina Iho Amagi Damak Sem Sagani Haina Section 1 Thamaki JFD na Lepton Chathagiba Amadi Celsius Amadi delimitation gi Matanga Miyang Mipam gi Matung Ina Mayang Infal Ani Lambida Kumal Lepaki Lamyan Bak Kangup KLLK Amadi Women Welfare Association Ga Kusam Naduna Pangtukiba Nipam Amadangasi Punggo Aduna Mahal na Makata na Hakibada Punja 2025 April da Luk Pia Pusiduna JFD Sem Kibadagi Nasi Faubam Yam Mipum Pia Leptana Pangtokuna Laki Lenina Mitopia Tanglun Kaina Sansila Kibasi Kandukuna Celsius Pangtokpa Yaroi Habasi JFD gi Achepa Firetni Maramasina Minister of Home Affairs Manipur Governor Yauna Mari Lenaba Kyadasu Celsius Pangtokana Bagi Marik Kimba Maram Piduna Civil Pisin Kibalake Adumaku Nasi Faubada Pakum Amata Piduna Kangsinadana Laitokli Amaranda Manipur gi bureaucrat officer singsu Maripak Maram Dam Nungsiba Watpagi Mami Taba Amadi Miyamgi Apambasi India Langakta Pagdama Ngamdabagi Pibam Aman Lairi Tanglong Chumna Celsius Pangtukpa Petok Ledaba Maramna Miyamna Celsius Pangtukpa Yaroi Haina Lawi Basida Tabidana Nam Hatuna India Langana Celsius Pangtuk Nabahonor Kabadi Miyamgi Atoba Iho Ama Kangsinaba Sem Sadana Laire Miyamgi Iho Latuba Fawa Tabak Pagdabagi Hainabi Tatukuna Miyamna Pamliba Celsius Mumanga Mitop Kandok Laga Tanglong Chumna Celsius Pangtuknaba Onabiu Hainasu Pondoraki Video asibu pagdumbada soikilan kiba yaw basu ngakpi gani amadi sine asibu subscribe tawbi damukta thagapa phongdoksari tung koina miyami siba tawbang ngamba oijage